Cookie Students Organization Kso Henglep Block AMADI Committee on Protection and Preservation of Historical Rights of KOUBRU and Thangjing Hill Range Hariba Organization Ani Asina Thangjing Hill Range ki matangda hauzik magi oiba power sizinabagi mawongda athingba thamba manba wahi wata kaya media amadi social media ge platform kaya da phongtona nakpa ase khara handokminaraga khanthaminaduna chingtam mani gi nuksinabagi mari chetsinaba amadi kaitharakliba mahausa gi phibambu kannaba honaminasi haina Moirang ese gi MLA Thongam Shanti singna appeal tawrakli Moirang da leiba MLA gi office ta pangthokpa pawmisinga unabada MLA Thongam Shanti na makha tana Kanglup kayana nungsichana na kundaminari ba Manipur da hogdokhiba numit Manipur da haukiba numit kharani asida ibudau thangjing gi singsang asigi matangda mapu munabagi mawongda oirakliba fibam asida Cookie Students Organization Henglep Block AMADI Committee on Protection and Preservation of Historical Rights of KOUBRU and Thangjing Hill Range kagi marakta akanba wahi wata kaya print amadi electronic media sing loinana social media gi platform kaya da phongdonarukpa asina Manipur da nungsi chana na kundaminari ba Kanglup masel gi marakta singsep yaiba oina thokhan gumsi Kso Henglep Block na thasigi tang manga da phongdorakpa wafong gi matung inna haukiba tang tara marida Committee on Protection and Preservation of the Historical Rights of KOUBRU AMADI Thangjing Hill Range na madugi paukum oina thamlakiba wafam sing asina aikoi isagi oiba chawkhat maikai da thinthanaba maram oibata natana mausagi fibam amangba ohenaba maram ama oirakpa yai maram aduna nakalani gi marakta khara handokminaraga amuktang khanthaminasi haina appeal tawrakli Nungsi sana leiminaba khoi gi marakta sigumlaba singsep yaiba wahi wata kaya sina aikoi bu chawkhatpagi lambi da thinthanaba gi amadi malem sida ngasigi tholeiba environment sida aikoi gi Manipur khunai chu sathiba mo oirakpa yai aduna maram oiraga aikoi development lumda amadi environment kanna honabada aikoi punna gyan taminaraga aikoi Manipur se malem sida development amangin thab khunai ma oi minna si hai democracy na piba government haiba madi leibanina government duna lorpa decision dula akoi gi aroi bo oiraga koi putmak support to minaraga aikoi Manipur khunai se khwaidi ya phaba environment lama ohela si aduna aina Moirang ken gi MLA moina nakalan nukta appeal tawjari